ꯑꯍꯥꯟꯕ ꯃꯛꯇꯗ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯣꯡꯃꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯑꯣꯐ ꯋꯤꯛꯁꯇꯣ ꯌꯥꯝ ꯊꯥꯖꯗꯅ 2 ꯃꯤꯂꯤꯌꯟ ꯌꯧꯕꯤꯔꯝꯃꯦ ꯑꯗꯣ ꯁꯨꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯀꯃꯦꯟ ꯈꯔꯗꯪ ꯄꯥꯊꯣꯔꯛꯀꯦ 이마기 베마라다 이마기 베마라다 मेरा थागी सनाई ले이럼드레 이마 사나이 레이럼드레 ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ ꯋꯥꯔꯜ ꯀ꯭ꯔꯤꯀꯦꯠ ꯆꯦꯝꯄꯤꯌꯟꯁꯤꯞ ꯔꯝꯃꯤ ꯁꯤ ꯁꯥꯟꯅꯔꯒ ꯁꯦꯜ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯣ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯀ꯭ꯔꯣꯔ 3 ꯍꯦꯟꯕꯅ ꯁꯥꯟꯅꯕ ꯁꯦꯜ ꯀ꯭ꯔꯣꯔ ꯀꯌꯥ ꯇꯥꯟꯕ ꯌꯥꯕ ꯑꯦꯞ ꯑꯃ ꯍꯥꯏꯕꯤꯒꯦ ꯃꯃꯤꯡꯅꯅꯦ ꯋꯤꯟꯖꯣ ꯃꯁꯤꯗꯅꯦ ꯒꯦꯝ 70+ ꯏꯁꯥꯒꯤ ꯒꯦꯃꯤꯡ ꯁ꯭ꯀꯤꯜꯒ ꯂꯣꯏꯅꯅ ꯁꯥꯟꯅꯕ ꯌꯥꯏꯌꯦ ꯑꯗꯨꯒꯅꯦ ꯐꯪꯉꯛꯄ ꯁꯦꯜꯗꯨꯅ ꯏꯁꯥꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ UPI ꯄꯦꯇꯤꯑꯦꯝ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯉꯛꯑꯗꯕꯅꯦ ꯑꯗꯨꯒꯅꯦ ꯑꯩ ꯍꯧꯖꯤꯛ ꯁꯕꯋꯦ ꯁꯔꯐꯔ ꯁꯥꯟꯅꯔꯤꯑꯕ ꯂꯨꯄꯥ 10,000 ꯐꯪꯉꯦ ꯃꯁꯤꯗꯅꯦ ꯂꯤꯗꯔꯕꯣꯔꯗꯀꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒꯅꯦ ꯑꯦꯗꯤꯁꯅꯦꯜ 5 lakhs ꯇꯥꯟꯕꯁꯨ ꯌꯥꯏ ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯒꯦꯝꯁꯤꯗ ꯑꯗꯨꯝ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯃꯌꯥꯝꯁꯨ ꯁꯥꯟꯅꯕꯤꯌꯣ ꯃꯈꯥꯗ ꯄꯤꯔꯤꯕ ꯂꯤꯡꯛꯁꯤꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯣ ꯏꯟꯁꯇꯣꯜ ꯍꯦꯛ ꯇꯧꯕꯒ ₹50 ꯕꯣꯅꯁ ꯑꯍꯥꯟꯕ ꯍꯥꯞꯄ ꯀꯦꯁ ꯑꯦꯃꯥꯎꯟꯇꯣ 100% ꯀꯦꯁꯕꯦꯛ ꯍꯥꯏꯕꯗꯤ ₹100ꯒꯤ ꯍꯥꯞꯄꯗ ₹200ꯒꯤ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯗꯣꯏꯕ ꯑꯗꯣ ꯃꯌꯥꯝ ꯋꯤꯟꯖꯣ ꯑꯦꯞꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯣ ꯀꯅꯥꯅ ꯈꯪꯕ ꯁꯣꯝꯒ ꯑꯩꯒ ꯒꯦꯝ ꯆꯤꯡꯈꯥꯏꯅꯕꯁꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯕ ꯍꯧꯔꯁꯤꯀꯣ ꯆꯅꯨꯕꯤ ꯃꯉꯥꯡ ꯀꯥꯝꯆꯥꯁꯦ ꯌꯥꯝ ꯉꯥꯎꯖꯩ ꯊꯦꯡꯛ ꯌꯨ ꯆꯅꯨꯕꯤ ꯃꯉꯥꯡ ꯃꯊꯪꯁꯤꯗꯤ ꯀꯅꯥꯟꯕꯤ ꯚꯔꯁꯦꯁ ꯊꯣꯏ ꯍꯥ 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 ꯀꯤꯊꯨꯝꯕꯨꯕꯤ ꯍꯦꯡ ꯃꯥꯜꯂꯗꯅ ꯍꯥ 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 मेरा थागी मारक इमा Hey, lau, tum lau. Ahing nung yasidane, lai thokpa man mai. Aiga phaibok ne habida ikai jai ne. Ki thum pu bi heng man mai nasak tu. Lau, tum lau. ꯈꯣꯏꯔꯣꯝ ꯏꯕꯦꯝ ꯏꯁꯛ ꯌꯥꯝ ꯄꯛꯇꯦꯍꯦ ꯏꯀꯥꯏꯗ꯭ꯔꯣ 이비비사 낭네 쌀로 나짜나 숭아라마니 짝통으로 쌀로 에스까리 토테나 마탕기시나 라이스람 수지 만 하이세 기땅디 빡대 ꯑꯩꯈꯣꯏꯅ ꯄꯛꯊꯕ ꯌꯥꯝ ꯍꯣꯠꯅ ꯁꯥꯈꯤꯕꯅꯦ ꯃꯊꯪꯒꯤꯁꯤꯅ ꯔꯥꯃꯦꯁ ꯑꯣꯏꯅꯥꯝ ꯁꯤꯡ ꯌꯥꯝ ꯐꯖꯩ ꯑꯋꯥꯕ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯗ ꯑꯄꯦꯟꯕ ꯑꯣꯏ ꯃꯌꯥꯝꯗ ꯌꯥꯝ ꯐꯖꯕ ꯃꯦꯁꯦꯖꯁꯨ ꯄꯤ ꯁꯤꯒꯨꯝꯕꯁꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯣꯝꯒꯤ ꯃꯦꯁꯦꯖꯁꯦ ꯇꯥꯕꯗ ꯑꯗꯨꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯄꯨꯊꯣꯛꯆꯔꯒꯦ Fazeko. 미ठा이 자기로. 하, 미ठा이 자기로. 나콩덕이나 구파우 앵보다니 얌나 ꯉꯥꯡꯉꯨꯅꯤꯀꯣ ꯈꯪꯉꯤꯗꯅ ꯉꯔꯥꯡꯒꯤ ꯉꯛꯈꯥ ꯆꯠꯂꯦ ꯑꯗꯣ ꯃꯊꯪꯒꯤꯁꯤꯅ M&M 하하 후릿 까디 ACDC가 릴라드나 파네까 세가에 하하하 나이래 파네까 셋까이 해봐 SDC가 릴라가 파네까 셋까이 해봐 이삭게 하와망이 As, moi kangugi khanabi sangnabi jong tawle man. ꯍꯣꯏꯌꯦ ꯃꯃꯥ ꯑꯅꯩꯕꯤ ꯑꯐꯥꯎꯕꯤꯅꯤꯗꯅ ꯑꯗꯨꯒ ACDCꯅꯦ ACꯒ DCꯒꯅꯦ ꯑꯗꯨꯅ ꯆꯦꯈꯥꯏꯅꯕ ꯑꯣꯏꯕꯅꯤꯅ ACDC ꯐꯥꯕꯗꯨꯗꯤ ꯂꯩꯅꯤ ꯍꯥꯏꯕ ꯃꯊꯪꯒꯤꯁꯤꯅꯅꯦ ꯁꯔꯤꯂꯥꯒꯤ SIS ꯗꯤꯋꯥꯂꯤ ꯊꯥ ꯁꯤꯗꯅꯦ ꯑꯗꯨꯒ ꯊꯥ ꯊꯣꯔꯛꯑꯦ ꯁꯤꯒꯤ ꯗꯤꯋꯥꯂꯤꯁꯤꯗꯤ ꯍꯥꯏꯔꯅꯨ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯄꯤꯔꯣꯗꯤ ꯗꯤꯋꯥꯂꯤ ꯑꯣꯏꯕꯒꯤ ꯃꯊꯪꯒꯤꯁꯤꯅ ꯂꯟꯆꯦꯟꯕꯤ ꯅꯣꯡꯃꯥꯏꯊꯦꯝ ꯑꯩꯗꯤ ꯂꯩꯇ꯭ꯔꯕꯤ ꯄꯤꯔꯣꯗꯤꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯀꯥꯝꯆꯥ ꯔꯥꯖꯀꯤꯁꯟ ꯊꯣꯏꯅꯣꯏꯁꯦ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯐꯗꯧꯅꯤ ꯗꯥꯟꯁꯁꯨ ꯌꯥꯝ ꯐꯖꯩ ꯐꯤꯂꯝ ꯐꯖꯕ ꯀꯨꯝꯃꯗꯤ ꯑꯁ ꯅꯩꯅꯤ ꯍꯣꯏꯌꯦ ꯅꯩꯗꯣꯏꯅꯦ ꯆꯠꯍꯟꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ
ꯉꯥꯎꯅ ꯁꯪꯒꯥꯎ ꯂꯥꯛꯄ ꯌꯦꯡꯕꯗꯁꯨ ꯅꯣꯛꯄꯗ ꯈꯨꯅꯨꯡꯉꯥꯏꯗꯣ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯕꯤꯔꯣꯗꯤꯒ ꯀꯨꯝꯃꯔꯣꯏ ꯌꯨꯝ ꯄꯥꯜꯂ ꯏꯆꯥ ꯂꯩꯈ꯭ꯔꯅꯤ ꯍꯟꯗꯅ ꯐꯩꯌꯦ ꯃꯇꯨꯡꯗꯤ ꯄꯥꯔꯣ ꯅꯨꯡꯉꯥꯏ ꯍꯥꯏꯕꯒꯤ ꯅꯣꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ Mathagi commentsina Git Tongbra. Wow, congratulations to the whole team. No surprise. Every time you guys bring something, it always been so much fun and loved by everyone. In fact, you guys are so talented artists, and I like to promote you all in the near future as a producer. We'll love to work with you all. Thank you. ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯇꯦꯜ ꯅꯠꯇ꯭ꯔꯤꯒꯤ ꯄꯔꯨꯁꯗꯣ ꯉꯥꯎꯍꯟꯕ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯔꯒꯗꯤ ꯄꯨꯊꯣꯛꯄꯤꯌꯨꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯔꯣꯟꯅꯦ ꯏꯁꯥꯒꯤ ꯏꯌꯦꯛꯅꯦ ꯁꯤꯗꯤ ꯃ꯭ꯌꯨꯖꯤꯛ ꯄꯥꯔꯛꯑꯣ ꯌꯥꯔꯦ ꯌꯥꯝ ꯐꯥꯎꯖꯕ ꯄꯥꯎꯖꯦꯜ ꯄꯤꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯨꯊꯣꯛꯄꯤꯔꯤꯕ ꯂꯩꯇ꯭ꯔꯕꯤ ꯕꯤꯔꯣꯗꯤꯁꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯝ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯐꯪꯕ ꯉꯝꯕꯤꯌꯨ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯌꯥꯏꯐꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯏꯐꯔꯦ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯌꯥꯏꯐꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯤꯔꯃꯤꯅꯅꯦ ꯀꯃꯦꯟꯁꯤ ꯌꯥꯝ ꯄꯥꯔꯔꯣꯏꯒꯦ ꯈꯤꯇꯪꯁꯤꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯏꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯉꯥꯏꯈꯣ ꯂꯣꯏꯁꯤꯟꯖꯥꯗ꯭ꯔꯤ ꯕꯦꯛ ꯆꯠꯈꯤꯅꯤꯀꯣ ꯀꯃꯦꯟ ꯄꯥꯔꯛꯏꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯩꯅꯦ ꯃꯌꯥꯝ ꯊꯧꯑꯣꯏꯅ ꯃꯌꯥꯝꯗꯒ ꯅꯧꯅ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯊꯣꯛꯏꯁꯦ ꯃꯔꯝ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯕꯤ ꯋꯥꯔ ꯑꯣꯐ ꯗ ꯕ꯭ꯔꯤꯖꯁꯦ ꯁꯤꯒꯤꯁꯦ 2 million viewers ꯍꯦꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯗꯤꯋꯥꯂꯤꯁꯤꯗ ꯄ꯭ꯔꯖꯦꯟ ꯑꯣꯏꯅ ꯄꯥꯔꯠ 2 ꯑꯣꯏꯅ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯑꯗꯣ ꯃꯌꯥꯝ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯑꯣꯐ ꯗ ꯄꯥꯔꯠ 2 ꯁꯤ ꯊꯥꯗꯣꯛꯆꯒꯅꯤ ꯑꯗꯣ ꯉꯥꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯈꯔ ꯌꯦꯡꯁꯤꯔ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯟꯈꯠꯂꯛꯀꯅꯦꯅ ꯈꯜꯂꯤ ꯄꯥꯔꯠ 1 ꯗꯨꯗꯩ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯁꯨ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯋꯥꯔ ꯑꯣꯐ ꯕ꯭ꯔꯤꯖꯁꯤꯗ ꯑꯅꯧꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯐꯦꯛꯅꯤꯗ ꯌꯦꯡꯕꯤꯒꯅꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯐꯦꯛꯅꯤꯗ ꯌꯦꯡꯕꯤꯒꯅꯨ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯤ ꯌꯥꯝ ꯅꯣꯛꯏꯗ ꯃꯤꯍꯨ ꯊꯥꯖꯤꯟꯒꯦ 이마기 비마 이마기 비마 산드라무키 이비에마 토로울라 나랑다시다 오블레이도 산나만하디 싸그리 해 넌기도 이거다 낫라 너는 산산 하이도 이거는 나를 진다이 낫라 해 이리 만비 너는 투라나 ꯆꯟꯗ꯭ꯔꯃꯨꯈꯤꯒꯤ ꯂꯩꯍꯤꯁꯦ ꯈꯣꯏ ꯃꯣꯏꯕꯅꯅꯦ ꯁꯤ ꯂꯧꯄꯤꯅ ꯊꯛꯆꯔꯨꯕ ꯁꯤ ꯊꯛꯆꯔꯨꯕ ꯂꯩꯕꯥꯛ ꯃꯌꯥꯝꯅꯅꯦ ꯆꯠꯂꯥꯛꯇꯅ ꯀꯤꯅꯗꯅ ꯃꯥꯁꯨ ꯎꯠꯇꯅ ꯆꯠꯅꯩ ꯃꯣꯏꯒꯤ ꯃꯃꯥꯡ ꯆꯥꯁꯤꯗꯅꯦ ꯃꯥꯁꯨ ꯎꯠꯇꯤ ꯌꯦꯡꯅꯤꯡꯗꯕꯅ 이마 마삭스가 영혼에 마스네다 떠오르시가 마마이스다 싸우러버니네 마스 바오거든요 파산드레 아이바 ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯅꯥꯛꯀꯤ ꯐꯤꯖꯣꯜ ꯁꯦꯠꯀꯤꯗꯤ ꯂꯩꯇꯗꯅ ꯁꯥꯔꯤ ꯍꯦꯛ ꯁꯦꯠꯆꯤꯜꯂꯗꯅ ꯏꯪꯗꯦ
na thau lai bro ai gi sar pi na ne set kera thok kera nang gi na thau lai bro ai di ne thok ga phau da lai yo ai ba ne hoi khoi ding ye mayang gi yum pa la ba ne mayang gi dress set set ra ba do 살이 새끼 아파 비 아파 비 아파 비 ai gi sar pi anoi bi ra tha do lak ta lak ki san na phre khak ga ni da na politin da mati phai chila ga thi lam jin ge na gi sumang da 랑달랑스러 티바도 나 밑에다 남아가니 나 용세 마이 타게 ꯅꯪꯁꯨꯅꯦ ꯅꯪꯒꯤ ꯂꯥꯏꯅꯤꯡꯗꯨ ꯆꯠꯆꯔꯕꯁꯨꯅꯦ ꯏꯅꯥꯠꯀꯤ ꯑꯣꯏꯕꯁꯤ ꯏꯟꯅꯔꯥꯏꯗꯅ ai si de gi kha ai sari ga pat se वीडियो से कोई दिवाली की दमकता सेम साजरी वीडियो से नंबदी काप काप खौजरे पार्ट 1 की कैरेक्टर मखै लोइना याउगनी अदुगी मथक्ता अनौ अनौबा कैरेक्टर क्या हापसिनदुना हेना नुबा हेना मपुंग फाबा पेरोडी वीडियो अमा ओइनबा होटनजके मयामना सपोर्ट तौबियु मयामना ngaimiनसी यिंगमिनसी ado mayam ngai biro akoi su nena taana ingna singana ma age diwali phawti comment ta thadoro to hai hai ki no ka nam mi ge ba